ꯃꯌꯥꯝ ꯑꯃ ꯇꯦꯁ ꯇꯧꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯕꯖꯥꯔꯗ ꯀꯩꯗ ꯃꯌꯥꯝꯕꯨꯗꯤ ꯐꯪꯉꯤ ꯑꯗꯣ ꯏꯁꯥꯅ ꯐꯥꯔꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯦꯛꯑꯒ ꯂꯩꯔꯨꯔꯁꯤ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯥꯔꯝ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯒ ꯆꯠꯃꯤꯟꯅꯁꯦꯅ ꯍꯧꯈꯤꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯒꯤ ꯑꯗꯣ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦꯅꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯊꯣꯡꯒꯥꯟꯅ ꯊꯣꯛꯑꯒ ꯉꯥꯏꯃꯤꯟꯅꯔꯨꯔꯁꯦ ꯃꯌꯥꯝ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯌꯧꯔꯦ ꯑꯗꯨꯒ ꯐꯥꯔꯝꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯌꯨꯔꯦꯝꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗꯅꯦ ꯑꯗꯨꯗꯤ ꯍꯦꯛꯎꯔꯁꯦ
ꯂꯣꯏꯔꯦ ꯀꯦꯖꯤ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯁꯦ 300ꯀꯤꯀꯣ ꯀꯦꯖꯤ ꯃꯈꯥꯏ ꯁꯤꯁꯤꯅ ꯀꯦꯖꯤ ꯃꯈꯥꯏꯒꯤ ꯑꯗꯨꯒ ꯁꯤꯅ 100ꯀꯤ ꯆꯥꯕꯗꯤ ꯁꯤꯁꯨ ꯃꯌꯥꯝ ꯍꯦꯛꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ